ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯁꯤ 68th death anniversary of Hizam Irabot, ꯃꯤꯌꯥꯝꯒꯤꯅ ꯂꯝꯌꯥꯟꯕ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯩꯔꯦꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯩꯔꯦꯡ ꯑꯁꯤ 2010-11 ꯑꯗꯨꯋꯥꯏꯗ ꯏꯕꯤꯈꯤꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯀ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯑꯅꯤꯗꯤ ꯑꯩꯅ ꯂꯧꯊꯣꯛꯆꯈ꯭ꯔꯦ, ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯁꯥꯐꯣꯡꯂꯛꯂꯣ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯁꯤꯗ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯕꯅ ꯑꯩꯒꯤ ꯏꯄꯥꯕꯨꯡ ꯔꯟꯕꯤꯔ ꯅꯤꯡꯊꯧꯖꯥ꯫ ꯂꯥꯏꯒꯤ ꯂꯩꯄꯥꯛꯅꯤ ꯍꯥꯏꯅꯔꯝꯕ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅꯐꯝꯕꯨ ꯑꯣꯏꯔꯝꯕ ꯏꯔꯝꯗꯝꯅꯤ ꯃꯅꯤꯄꯨꯔ, ꯏꯔꯝꯗꯝꯅꯤ ꯃꯅꯤꯄꯨꯔ꯫ ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯟꯕ ꯃꯁꯥꯏꯒꯣꯜꯅꯤ ꯏꯃꯥꯒꯤ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯕ, ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯕ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯉꯁꯤꯗꯤ ꯃꯤꯍꯥꯠ ꯄꯨꯡ ꯑꯣꯜꯂꯦ ꯂꯝꯗꯝꯁꯦ, ꯅꯣꯔꯣꯛꯀꯤ ꯀꯣꯝꯒ ꯄꯥꯡꯈꯛ ꯑꯣꯏ ꯅꯤꯜꯂꯦ ꯃꯤꯀꯞ ꯈꯣꯟꯖꯦꯜꯅ, ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯄꯣꯏꯔꯩ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜ, ꯄꯣꯏꯔꯩ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯐꯥꯎ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤꯕ, ꯅꯤꯡꯉꯥꯏꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ, ꯈꯨꯟꯅꯥꯏꯁꯤꯒꯤꯗꯤ ꯈꯨꯟꯅꯥꯏꯔꯣꯏ, ꯌꯦꯜꯍꯧꯉꯩꯒꯤꯗꯤ ꯌꯦꯜꯍꯧꯃꯤ, ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯄꯂꯦꯝꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝꯅꯤꯗꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯁꯤ ꯁꯤꯔꯕ ꯉꯥꯛꯇꯔꯥ? ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯐꯥꯎ ꯀꯔꯤꯒꯤ ꯄꯨꯟꯁꯤꯟꯕ ꯍꯩꯇ꯭ꯔꯤꯕ, ナꯏꯇꯣꯝ ꯆꯠꯄ ꯄꯥꯝꯂꯤꯕ, ꯚꯥꯕꯣꯛ ꯑꯣꯏꯈꯤꯅꯤ ꯈꯜꯂꯤꯕ, ꯅꯥꯏꯇꯣꯝ ꯆꯠꯄ ꯄꯥꯝꯂꯤꯕ, ꯚꯥꯕꯣꯛ ꯑꯣꯏꯈꯤꯅꯤ ꯈꯜꯂꯤꯕ꯫ ꯂꯥꯎ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯁꯤ, ꯇꯧꯅꯤꯡꯕꯇ ꯇꯧꯕ, ꯁꯦꯝꯅꯤꯡꯕꯇ ꯁꯦꯝꯕ, ꯃꯅꯤꯡ ꯇꯝꯕ ꯑꯥꯏꯟ (Armed Forces Special Power Act, 1958). ꯑꯃꯨꯕ ꯑꯥꯏꯟꯁꯤꯒꯤ ꯃꯔꯨꯝꯗ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯈꯨꯟꯅꯥꯏꯁꯦ, ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇꯒꯤ ꯇꯨꯝꯈꯤꯕ ꯇꯥꯔꯦ ꯐꯨꯔꯨꯞꯁꯦ, ꯇꯥꯏꯕꯪ ꯐꯝꯄꯥꯛ ꯊꯛꯇꯒꯤ, ꯇꯥꯏꯕꯪ ꯐꯝꯄꯥꯛ ꯊꯛꯇꯒꯤ꯫ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯇ꯭ꯔꯤꯄꯨꯔꯤ ꯀꯥꯡꯈꯨꯜ ꯇꯨꯝꯅ ꯃꯨꯁꯤꯜꯂꯛꯄ, ꯋꯥꯔꯤꯇ ꯑꯣꯏꯅ ꯂꯩꯍꯧꯕ, ꯉꯁꯤꯒꯤ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯍꯧꯕ ꯃꯪ ꯅꯠꯇꯦꯅꯦ ꯇꯥꯏꯕꯪꯅꯤ, ꯈꯪꯂꯤꯕ ꯅꯠꯇ꯭ꯔ ꯄꯨꯝꯅꯃꯛ, ꯃꯪ ꯅꯠꯇꯦꯅꯦ ꯇꯥꯏꯕꯪꯅꯤ, ꯈꯪꯂꯤꯕ ꯅꯠꯇ꯭ꯔ ꯄꯨꯝꯅꯃꯛ꯫ ꯁꯝꯕꯜ ꯈꯥꯗ꯭ꯔꯦ ꯂꯩꯄꯥꯛꯁꯦ, ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯂꯝꯗꯝꯁꯦ, ꯃꯥꯂꯦꯝꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯃꯁꯥꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡꯇꯅ ꯌꯦꯛꯆꯔꯝꯕ ꯉꯝꯈꯩꯅꯤ, ꯀꯥꯎꯊꯣꯛꯅꯔꯦ ꯄꯨꯝꯅꯃꯛ, ꯀꯥꯎꯊꯣꯛꯅꯔꯦ ꯄꯨꯝꯅꯃꯛ꯫ ꯈꯔꯅ ꯇꯥꯜꯂꯤ ꯀꯨꯀꯤꯂꯦꯟ, ꯈꯔ ꯑꯃꯅ ꯉꯥꯎꯅꯔꯤ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤ ꯃꯪꯂꯥꯟꯗ꯫ ꯂꯥꯂꯣꯡ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯂꯣꯏꯂꯝ ꯁꯥꯁꯟꯒꯤ ꯃꯄꯨꯅ ꯁꯥꯟꯅꯔꯤ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯗꯤꯚꯥꯏꯠ ꯔꯨꯜ ꯄꯣꯂꯤꯁꯤ, ꯗꯤꯚꯥꯏꯠ ꯔꯨꯜ ꯄꯣꯂꯤꯁꯤ꯫ ꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅ ꯐꯨꯔꯨꯞ ꯇꯨꯝꯅ ꯃꯥꯡꯅꯕ ꯁꯤꯜꯂꯤ ꯄꯣꯔꯝ ꯃꯊꯪ ꯃꯊꯪ ꯁꯇ꯭ꯔꯪꯒꯤ ꯄꯣꯔꯝ ꯀꯥꯡꯕꯒꯨꯝ꯫ ꯌꯦꯡꯍꯩ ꯈꯝꯍꯩꯗ꯭ꯔꯕ ꯊꯧꯗꯣꯛꯅꯤ, ꯇꯥꯍꯩ ꯈꯝꯍꯩꯗ꯭ꯔꯕ ꯃꯄꯥꯎꯅꯤ, ꯖꯨꯂꯥꯏ 23, 2009 ꯈ꯭ꯋꯥꯏ ꯀꯩꯊꯦꯜ ꯃꯌꯥꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯀꯥꯞꯅꯕ ꯂꯥꯟꯐꯝ, ꯈꯨꯠꯁꯦꯝꯒꯤ ꯀꯥꯞꯅꯕ ꯂꯥꯟꯐꯝ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯟ ꯑꯁꯤ ꯑꯣꯏꯒꯅꯤ ꯈꯪꯖꯗ, ꯄꯂꯦꯝ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯊꯥꯕꯨꯝ ꯇꯔꯦꯠ ꯅꯥꯎꯄꯨꯅ ꯄꯤꯛꯂꯤꯕ ꯃꯄꯥꯔꯤ ꯑꯃꯁꯨ ꯈꯨꯖꯦꯡ ꯁꯝꯗꯨꯅ ꯆꯠꯂꯝꯕꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯔꯕꯤꯅ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟꯐꯝ ꯃꯌꯥꯏꯗ ꯃꯤꯅꯝꯕ ꯄꯔꯦꯡ ꯂꯦꯡꯕꯗ, ꯇꯥꯏꯕꯪ ꯏꯄꯥꯜ ꯂꯥꯡꯗ꯭ꯔꯤꯕ ꯁꯤꯟꯌꯣꯝ ꯅꯨꯡꯒꯤ ꯅꯋꯥꯒ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯂꯩꯆꯜ ꯑꯣꯏꯅ ꯌꯥꯎꯈꯤꯕ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ, ꯂꯥꯏꯕꯛ ꯆꯥꯎꯕ ꯃꯄꯥꯔꯤꯅ ꯃꯃꯥꯕꯨ ꯀꯣꯏꯅ ꯊꯤꯔꯤꯕ, ꯀꯞꯅ ꯀꯞꯅ ꯀꯧꯔꯤꯕ, ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ, ꯅꯈꯣꯏꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ, ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯌꯦꯡꯉꯨ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯃꯅꯣꯔꯃꯥ ꯄꯣꯛꯄꯤ ꯄꯂꯦꯝꯁꯤ, ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯁꯟꯕꯤꯒꯨꯝ ꯃꯃꯣꯝ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯉꯁꯤ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯤꯕ, ꯚꯥꯕꯣꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯇꯥꯉꯝ ꯈꯧꯔꯥꯡꯅ ꯌꯦꯡꯂꯤꯕ, ꯂꯣꯟꯊꯣꯛꯇ꯭ꯔꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯨꯟꯁꯤꯜꯂꯣ ꯍꯥꯏꯅ ꯂꯥꯎꯔꯤꯕ, ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯅꯈꯣꯏꯕꯨ, ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯅꯈꯣꯏꯕꯨ?
ꯂꯩꯈꯣꯛꯇ ꯄꯣꯝꯖꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯀꯌꯥꯅ ꯂꯩꯔꯥꯡ ꯄꯨꯟꯁꯤꯕꯨ ꯃꯟꯇꯤꯛꯅ ꯈꯥꯡꯎꯊꯛꯇ ꯂꯩꯃꯟ ꯆꯜꯍꯟꯈ꯭ꯔꯕꯤ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯂꯩꯀꯣꯜꯒꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯎ ꯊꯝꯕꯥꯜ ꯐ꯭ꯔꯥꯟꯁꯤꯁ ꯏꯂꯤꯖꯥꯕꯦꯠꯀꯤ ꯊꯋꯥꯏꯅꯁꯨ ꯈꯨꯟꯅꯥꯏꯔꯣꯏ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯄ ꯈꯣꯟꯐꯝꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯣ, ꯆꯤꯡ ꯇꯝ ꯈꯥꯏꯒꯅꯨ, ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯣ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤꯅ ꯃꯔꯨ ꯐꯨꯛꯇꯨꯅ ꯃꯨꯊꯠꯈ꯭ꯔꯣ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯦ ꯈꯜꯂꯤꯕ, ꯇꯣꯈꯥꯏ ꯇꯥꯕ ꯄꯥꯝꯂꯤꯕ, ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ, ꯃꯤꯁꯥ ꯑꯣꯜꯂꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯂꯥꯎꯖꯕꯇ ꯃꯉꯥꯏꯔꯦ, ꯇꯥꯕꯤꯅꯕꯗꯤ ꯌꯥꯎꯗꯔꯦ꯫ ꯑꯣ ꯂꯝꯌꯥꯟꯕ, ꯑꯊꯧꯕ, ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ, ꯏꯃꯥꯒꯤ ꯇꯥꯡꯂꯕ ꯃꯄꯥꯔꯤ, ꯄꯥꯝꯖꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯅ ꯆꯤꯡ ꯇꯝ ꯈꯥꯏꯗꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯄꯨꯟꯕ ꯁꯛꯇꯝ? ꯋꯥꯈꯜꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏ ꯂꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯅ ꯑꯀꯤ ꯇꯨꯖꯨꯡ ꯌꯥꯎꯗꯅ ꯔꯥꯅꯤ ꯒꯥꯏꯗꯤꯡꯂꯤꯎꯕꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯗꯥꯕꯤ? ꯍꯟꯅ ꯍꯟꯅ ꯅꯍꯥꯛꯅ ꯄꯥꯝꯖꯕꯅ ꯑꯆꯨꯝꯕ, ꯄꯥꯝꯖꯗꯕꯅ ꯁꯨꯞꯅꯝ ꯁꯥꯁꯟ, ꯅꯖꯥꯇꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯁꯥꯒꯠꯂꯝꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯅ ꯅꯖꯥꯇꯤꯒꯤ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯑꯅꯧꯕ ꯂꯨꯞ ꯀꯌꯥ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯅꯍꯥꯛꯄꯨ ꯅꯔꯥꯜ ꯀꯌꯥ ꯁꯤꯗꯨꯅ ꯁꯤꯂꯦꯠ ꯖꯦꯜꯗ ꯊꯝꯈꯤꯕ, ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯂꯣꯏꯔꯐꯥꯎ ꯑꯅꯧꯕ ꯍꯨꯀꯨꯝ ꯊꯣꯛꯇꯨꯅ ꯅꯔꯩꯕꯥꯛꯇ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈ꯭ꯔꯐꯥꯎ, ꯑꯈꯥꯡ ꯀꯟꯕ ꯅꯍꯥꯛꯀꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯅ ꯕ꯭ꯔꯍ꯭ꯃꯥ ꯌꯧꯅ ꯆꯠꯈꯤꯕ, ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯤꯡꯖꯕ ꯌꯥꯑꯣꯜ ꯂꯥꯟꯃꯤ ꯀꯌꯥꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯪꯅ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯕꯤꯙꯤꯒꯤ ꯑꯀꯟꯕ ꯅꯣꯡꯗꯝꯅ ꯇꯥꯡꯕꯣ ꯀꯧꯕ ꯈꯨꯡꯒꯪꯗ ꯑꯔꯣꯏꯕ ꯌꯩꯍꯤꯞ ꯇꯥꯟꯈꯤꯕ ꯑꯣ ꯑꯊꯧꯕ, ꯂꯝꯌꯥꯟꯕ, ꯏꯃꯥꯒꯤ ꯇꯥꯡꯂꯕ ꯃꯄꯥꯔꯤ, ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ, ꯁꯥꯐꯣꯡꯂꯛꯂꯣ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯁꯤꯗ, ꯁꯥꯐꯣꯡꯂꯛꯂꯣ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯁꯤꯗ꯫ ꯂꯤꯡꯈꯠꯂꯔꯣ ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯁꯦꯟꯃꯤꯠꯂꯣꯟ꯫ ꯏꯃꯥꯅ ꯀꯧꯔꯤ ꯅꯍꯥꯛꯄꯨ, ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯕ ꯅꯔꯣꯏ ꯅꯅꯥꯎ ꯀꯌꯥꯅ ꯉꯥꯏꯔꯤ ꯅꯪꯕꯨ ꯈꯧꯔꯥꯡꯅ꯫ ꯁꯥꯐꯣꯡꯂꯛꯂꯣ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯁꯤꯗ, ꯁꯥꯐꯣꯡꯂꯛꯂꯣ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯁꯤꯗ꯫ ꯊꯥꯒꯠꯆꯔꯤ꯫